Mayam punokku amuka empathy now gi channel da taram noksari empathy now gi makha taba mayam na tabi ning badagi aina pai ahan ba ai gi saktam ubagi matang da mamang gi video da thamjagi bado madui matang da puraga laksare yam nungsi yam harawi mayam na ai gi wari yam nungsi na tabi masagi machin manaw makni aduga masara thokko makni khallaga taraga ai gi maramda nuai ta phongdorok ai comment sing pa ba da dum uba phange aduga pai maru oiba ai gi youtube ki family da habidi subscribe nauna tawbirakpa chininaw sing imai ben sing nauna ge ai gi family gi member ma oibirakpa empathy now gi ko adugi damtana empathy now na haininga leitana thagat chari ai gi family member oibirakpa damtana yam harauje yam nungsi mayamna aibo imai ben sing icha makni khallaga yam nuksina wari tabi aduga ichininaw singnasu masagi hek mabung mapani khallaga ai wari yam nuksina taraga yam emotion oy haina myamna du phonglokpi ko ai nungsi yam harawi maramdi mi maramdi ai icham cham mi ni ko aduga ai gi wari da myamna deeply khanbiraga asuk nungsi phonglokpi base masi yamna peli haba tare ai ko yam peli haba tare maramdi mi amo oiraga da habadi mi na sak nairaba khangnaraba mi sak amo oiraga aduga min chattan ba mi aduga masagi yam phao mi mana lirakpa kanda wari se tabada nungai hai aduga madugumba yamna educated oiba yamna habadi well established oiba mi na ko adumaina wari liba kanda da mi na tanini hai adubu adudi aremba oirame icham chamba empathy now gi nusiraba wari sida myamna yam thawai tana tabibase yam pele haba tare yam nuksi mayam ai hainingai leitana mayam nuksi haba tare ai gi family ni mayam se ko akoi gi facebook da yengbiriba page ki followers sing aduga akoi youtube ki ai gi lei subscribers sing ado ai instagram da zo mayam na nuksi bibadagi ai lising ama makhai bu la bisile ai di thazaro ge lising ama ga follower oini ai instagram da ko instagram da empathy now haina hang bane mayamna adum follow tawbiba yagani instagram da jo ai active oi kaigumba aduna instagram da empathy now akoi facebook page da empathy now lone empathy now atani aduni mayam ai wari makha taba haizarage mayam du nuksina chininaw makni ai gi hek brother ni khallaga dum tabiu nuksina aduga ta wari ge deeply changbi joini ai haizarake ai ngona kari kari thokki kari paugi nasi ai kaimta koidana mayam da loi lithoi lethokpasi maram kari no habada mayam ai ngona isagi tawna khanbi bado aduduna hena aina libada comfort oi ba hai tare ko samna habada ko ai gi imanaba singna fawda phammaga ne nom phawla ga ko nangi ne operation orapada kamai tawre nangi wari amta tagi gaina nom phaw adamaina amta yaw ponte ko adana ai kanamda da share tawdri adana ai wanda samai deeply jo kanamda na hangidri aduna jo share tawdaban adago youtube tagi adago social media platform tagi myamna makha na halakpa tagi hujikso khangdaba kaya amana ai gi isage khunda fawda ai gi chininaw myamana khangdaba kaya ama masi ai gi social media gi show dagi youtube ki show dagi facebook ki show de khangbire ko adana nusibiba mina ai bu soidana support tawdi ada nusibidaba mi ju dum yaw yai jai khange param de dislike ka ya bhang ngai tare adu myamna jo hai chumi adu ai ignore taw thoi adu moi da ignore taw thokta de khoi kamai mamang thani ko habade ai khwai ngai je ai akhoi da ai wanda found this ai gi sujam emotional ai gi life se awada ba do dislike taw yo kangu do ai de moi da kem ta khan de mo je nusi dislike taw do at least video yengi ko ada wari je kamai taw game ai gi ngasi saktam semyam ai na hospital de changra matung ne ai gi hospital changra matung ai je successful u gi tere ko ICU surgery phong tak khare khut amuk tawre si gi amuk myam chenok chen tawre
ꯑꯔꯨꯝ ꯑꯃꯨꯛ ꯐꯠꯇꯦ ꯑꯗꯩꯗꯤ ꯁꯤꯕ ꯅꯥꯕ ꯆꯪꯉꯤ ꯑꯗꯨꯁꯤꯡꯗꯣ ꯇꯧꯔꯤꯉꯩꯗ ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯁꯨꯡꯎ ꯎꯈꯤꯗꯔꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯗꯤ ꯎꯔꯤꯅꯤꯕꯀꯣ ꯑꯩꯅꯗꯤ ꯎꯗ꯭ꯔꯤꯅꯤꯕ ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯕ ꯅꯨꯃꯤꯠꯇꯩ ꯎꯗ꯭ꯔꯤꯅꯤꯕꯀꯣ ꯑꯩ ꯁꯛꯇꯝꯁꯦ ꯑꯗꯨꯅ ꯑꯩꯁꯨ ꯁꯛꯇꯝꯁꯤ ꯌꯦꯡꯉꯨꯒꯦꯗꯤ ꯅꯣꯡꯐꯥꯎ ꯍꯥꯏꯔꯨꯗꯦꯀꯣ ꯑꯩ ꯈꯪꯉꯦ ꯈꯔꯗꯤ ꯐꯤꯕꯝ ꯇꯥꯔꯝꯃꯔꯣꯏ ꯍꯥꯏꯅ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯔꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔꯁꯦ ꯁꯔꯨꯒꯤꯀꯣ ꯑꯩꯈꯣꯏ ꯔꯥꯙꯥ ꯁꯥꯔꯁꯦ ꯂꯥꯛꯑꯦ ꯃꯥꯅ ꯍꯥꯏꯔꯦ ꯀꯔꯤꯒꯤꯅꯣ ꯄꯦꯁꯦꯟꯁꯦ ꯅꯣꯏꯅ ꯑꯉꯥꯡꯁꯦ ꯊꯥꯗꯗꯅ ꯊꯝꯕꯤꯔꯤꯁꯦ ꯁꯨꯛ ꯃꯤ ꯄꯥꯈꯪ ꯃꯆꯥꯁꯦ ꯕ꯭ꯔꯦꯟꯁꯦ ꯁꯣꯛꯑꯅꯤꯅꯦ ꯅꯣꯏ ꯇꯧꯔꯤꯁꯦ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯃꯣꯇꯤꯚꯦꯠ ꯇꯧꯏꯕ माबू व्हील चेयर हयेंसे इवनिंग लापनेको सारा हयेंसे माउंड खर कोहेल वार्ड बॉय नई खर माउंड व्हील चेयर टोंगा सपोर्ट तौर कोहेलो हाइरेबको अदु ताबदा इसे हराउरे मरमदि अइसे हॉस्पिटल सिबाउदा कई मोंगदा लई हाबे खंगदेबा मपाननेको हाबदि हॉस्पिटल जिगी एंगल करमनो चंगफम करमनो करायदा कई खंगदेबा इसे अदु मनुंग चंग लेना लोय अना अइसे व्हील चेयर पुथोगदि हॉस्पिटल जि उगनी अदुगा मपानदसु थोलकपो काना मी खेसे उफंगनी केना हराउबनी बाइसे अदुगा मोयगी वार्ड बॉय लाए अनि हम अदुगा कोई गुगु कोई तौरगा अइसे थांगत पीरे थांगतलगा फमहललगे तौबनीको अदुगाने मयाम अइसे फमक्तबजे कुइरबनीनाको फम्ब कादने कोकसे हेलीकॉप्टर लेबा तौन उंगिए अइ कोकसे पु थांगमदे वाने अइ कोकसे ngawdane कोकसे ngaw unbe wan अदु की मति हुआ है अइ जे फमदबदने फमक्प कांदको फमक्प कांद सिजे समायना थम्ब फमक्पनिनाको अस ब्रेन ताना पान जाने नावद मरमदि सिजे सुक चावरगा पोतो हाइदि सरू कयो थो पोसे पुम पुम फलक्त्रबनिनाको इन्फेक्शन ओइबनिनाको अदुदुना मोइना अखोगी बेंडेज फजना तौबिरे थम्मगसुको फजना नाय हाइबा तारे मदुगी चाइना को अदुरो तौरो व्हील चेयर दा मोइना थांगा पमनबिनेबा तौइबो अदु हानादि अइसे थांबदने फलाउना मी अमना थांबा खर वाइबो कोनदि अइसे मसाजे कइम यावरक्तरे अदुना मी अनि गुमना दम थांगा दम उबा ngame अदुगा मी अमना सुदुम ngमनी हाइबा ता अइसे यावरक्तरे भागचांगे को दम पोप ताबा अदमाइन तौना अइसे व्हील चेयर दा फम्बा कांजिगने नाय हाइदनको मखाजिगा फियो कयो तौरगा थाबीरेबको बुबु कोइना नादना अदुगो खोंगे थम्बदे याम नायबको सिजे समाय थांगलगा थम्मगा व्हील चेयर दा तोंगा काय व्हील चेयर दा कोकसे समाय थम्मेबो थम्बा कांजिगने अइसे कोकसे नाता ngawo व्हील चेयर दा फलाउना इहनदेबो नंदि अइना फमक्तबो कुइरबने कोक ngawo हाइजेगिबदो दिनो अना अइना हाइजे ngai khosi ni wheel chair injin ni ai ko ngaw ni aduga mi se adapt oi bani ba aina haija gi ba mi jinga mak pani ba ai ha tang ga khang aduga ai khali ja ai koi thok ta ba ya de mapan ni thok ta ba ya de mapan ni chi chi chani ni aduga ai mapan ni thoga mapan da kamai tau ge mapan da putho si ni dak ta na mapan ni chi khara pi jo hospital ni manung da phunjil li na go ana bo मैम मनिन गईना मपान की फ्रेश एयर पीजौ है मोबिलिटी तौदे फमुंग थाद तमें खर मी मनगनगे पत्लीने पत्लीब मैम हिप्पद हिप्पदने कई तौरतना नंगन से पत्लीने नंगन से अखोई एलर्जी तौना मथा 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 अखोई चिचे अखोना पायर तब तमगा नानबीने कन्न खोलदि सोकनिदो अदमाइन तौदना अइसे व्हील चेयर पुथोरा मतुंगको मपान नर्स कई केबिन अदगी मपान कई मोंगना सिस्टम जे उबा होगलेबा कोकसे कोयाव ngaw है भाग तादेबा हॉस्पिटल जे अनौबोना चंगबगा चप माने बाइदि सुरक्तबनिना अदुगी मतुंगदा मखोइना कनो तौबा अखोगी व्हील चेयर दा पुथुरागा अखोगी मखादा पोरको कांदा अदुदा आइगोंदा मिनसेन थवैना उतके हाइना चिचे खोइना उतपा नतेको इनाउनि पा खोइना को अदुदा आइना कमाइ तौगे आइगी दाउसे येंगो हाइना तम्बजानि अखोगी कॉर्नर से मखाई ख्वाई लास्ट स्टेप चाहे बाउंड्री थ्रोम दाइजेगने बाउंड्री थ्रो नुंसित चारमदे वखन नुंगारमदोइनिबा अदु मतांगदुगी फोटो अमा लइबको आई ममांगदु हापचखरेबा अदु मतांगदुगी सेम मतांगी फोटो निबा अदुदा म्याम दai हुजिसे सुम सिरे साइड थोला उलक्केबा आइना थोला कानने साइड सिगा सोमदे थोक्तोइसिगा मताइगे मिंसेन लेबेवान अदु मिंसेन दुइ ममांगद चंगान आइसे आई ngahaktangi damtana pura off chale brain maramdi
ꯑꯩ ꯏꯅꯥꯎꯅꯨꯄꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯆꯤꯆꯦ ꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯑꯩ ꯏꯁꯥꯒꯤ ꯁꯛꯁꯦ ꯏꯁꯥꯅ ꯎꯕꯗꯀꯣ ꯊꯨꯛ ꯂꯥꯎꯈꯔꯦ ꯑꯩ ꯈꯜꯂꯤꯁꯦ ꯑꯩꯒꯤ ꯁꯛꯁꯦ ꯀꯩꯅꯣꯕ ꯑꯣꯏꯔꯤꯁꯦ ꯑꯩ ꯄꯨꯔꯥ ꯑꯩꯁꯦ ꯑꯩ ꯁꯤ ꯑꯃꯨꯛꯀ ꯄꯣꯛꯈꯥꯏꯒꯦ ꯇꯧꯔꯒꯅꯤ ꯅꯨꯡꯉꯥꯏꯇꯕꯗ ꯂꯣꯏꯔꯦ ꯑꯩꯁꯦ ꯁꯤꯗ ꯐꯣꯠꯄꯒꯤ ꯁ꯭ꯋꯥꯏꯗ ꯁꯝꯁꯦ ꯁꯨꯃꯥꯏꯅ ꯀꯊꯠꯈ꯭ꯔꯦꯕꯀꯣ ꯁ꯭ꯋꯥꯏꯗ ꯍꯣ ꯂꯩꯔꯦꯕꯀꯣ ꯑꯗꯨꯒ ꯃꯥꯏꯁꯦ ꯀꯣꯞꯄꯦꯗꯅꯀꯣ ꯌꯥꯁꯦ ꯌꯥꯟꯊꯔꯦꯗꯅ ꯑꯗꯨꯒꯅꯦ ꯂꯣꯏꯔꯦ ꯑꯩꯒꯤ ꯁꯛꯇꯣ ꯑꯁ ꯑꯗꯨꯗ ꯑꯩꯅ ꯊꯃꯣꯏ ꯀꯥꯏꯕꯁꯤꯗꯤꯀꯣ ꯃꯌꯥꯝ ꯏꯁꯥꯒꯤ ꯁꯛꯇꯣ ꯑꯗꯨꯃꯥꯏꯅ ꯎꯕ ꯀꯥꯟꯗ ꯀꯅꯥꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯃꯌꯥꯝ ꯏꯁꯥꯒꯤ ꯁꯛꯇꯝꯁꯦ ꯈꯣꯡ ꯈꯨꯠ ꯁꯣꯛꯈ꯭ꯔꯦꯀꯣ ꯏꯁꯥꯒꯤ ꯃꯥꯏꯁꯤ ꯐꯥꯎꯗꯀꯣ ꯎꯕꯗꯀꯣ ꯏꯁꯥꯅ ꯇꯜꯂꯗꯤ ꯃꯤꯅ ꯎꯕꯗ ꯀꯔꯤ ꯐꯥꯎꯕꯤꯔꯝꯒꯅꯦꯕ ꯅꯠꯇ꯭ꯔꯅꯦꯀꯣ ꯑꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯩꯗꯨꯒ ꯑꯩ ꯃꯆꯦꯠ ꯑꯃ ꯁꯤꯌꯔ ꯇꯧꯗꯦꯀꯣ ꯑꯩ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩ ꯏꯅꯥꯎꯅꯨꯄꯥ ꯆꯤꯆꯦ ꯑꯩꯈꯣꯏꯗ ꯍꯥꯏꯗꯦ ꯑꯩ ꯀꯞ ꯈꯣꯠꯅ ꯀꯩꯝ ꯇꯧꯗꯦꯀꯣ ꯑꯩ ꯏꯇꯣꯝꯗꯅ ꯄꯨꯛꯅꯤꯡꯒ ꯕ꯭ꯔꯦꯟꯗ ꯊꯝꯃꯤꯅꯦꯅ ꯈꯜꯂꯤꯕ ꯑꯩꯁꯦ ꯂꯣꯏꯔꯦꯀꯣ ꯉꯁꯤꯗꯤꯅ ꯑꯩ ꯁꯛꯁꯦ ꯏꯁꯥꯅ ꯑꯗꯨꯅ ꯑꯗꯨ ꯎꯔꯨꯕꯗꯩ ꯑꯩꯁꯦ ꯃꯨꯠꯁꯦ ꯃꯥꯡꯉꯦ ꯃꯄꯥꯟꯗ ꯏꯟꯊꯣꯔꯛꯑꯒꯅꯦ ꯃꯣꯏꯅ ꯅꯨꯡꯁꯥ ꯌꯥꯍꯜꯂꯤꯅꯦ ꯅꯨꯡꯁꯥꯁꯦ ꯉꯥꯏꯍꯥꯛ ꯌꯥꯍꯜꯂꯦ ꯅꯨꯡꯁꯤꯠ ꯐꯪꯉꯦ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯤꯒꯁꯦ ꯑꯩ ꯃꯤꯠꯇꯅꯦ ꯑꯩꯅ ꯍꯥꯟꯅ ꯊꯧꯔꯝꯕ ꯒꯥꯔꯤꯒꯗꯣ ꯑꯗꯨꯃꯥꯏꯅ ꯎꯈꯠꯂꯦ ꯑꯣ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯃꯈꯣꯏꯗꯧꯅ ꯅꯣꯡꯃ ꯅꯨꯡꯉꯥꯏꯔꯝꯃꯤꯅꯤꯀꯣ ꯉꯁꯤꯗꯤ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯇꯥꯔ ꯂꯩꯔꯕ ꯅꯠꯇ꯭ꯔꯥ ꯑꯩꯉꯣꯟꯗ ꯏꯟꯊꯣꯔꯛꯄꯗ ꯃꯤꯅ ꯀꯃꯥꯏꯅ ꯌꯦꯡꯅꯩ ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯤꯁꯤꯅ ꯌꯥꯎꯗꯕꯗ ꯂꯥꯏꯐꯁꯦ ꯌꯥꯝ ꯑꯋꯥꯕ ꯊꯦꯡꯅꯩꯀꯣ ꯑꯩꯁꯤꯕꯨ ꯃꯣꯏꯗꯧꯅ ꯉꯁꯤ ꯆꯠꯄ ꯉꯝꯈꯤꯒꯗ꯭ꯔꯥ ꯃꯌꯥꯝꯅꯒ ꯆꯠꯄ ꯎꯕꯗ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈꯤꯕ ꯑꯩꯁꯦ ꯌꯥꯝ ꯀꯜꯂꯛꯑꯦꯕ ꯅꯨꯡꯉꯥꯏꯔꯛꯇꯦꯕ ꯑꯗꯨꯒ ꯑꯩ ꯐꯝꯃꯒ ꯑꯗꯨꯗꯩꯗꯨꯒ ꯈꯜꯂꯦꯕꯀꯣ ꯑꯗꯨꯒꯤ ꯐꯣꯇꯣꯗꯨꯅꯦ ꯑꯩꯅ ꯎꯠꯆꯔꯛꯏꯁꯦ ꯑꯗꯨꯗ ꯑꯩꯅ ꯈꯜꯂꯦꯕꯀꯣ ꯑꯩꯁꯤꯕꯨ ꯂꯣꯏꯔꯕ꯭ꯔꯥꯅꯦꯅ ꯑꯗꯣ ꯑꯩꯁꯦ ꯐꯠ ꯂꯥꯎꯅꯗꯤ ꯂꯣꯏꯍꯜꯂꯣꯏꯁꯤ ꯑꯩ ꯈꯜꯂꯤ ꯏꯁꯥꯅ ꯏꯁꯥꯗ ꯍꯥꯏꯖꯩꯅꯤꯀꯣ ꯃꯦꯟꯇꯦꯂꯤ ꯏꯁꯇ꯭ꯔꯣꯡ ꯇꯧꯔꯤꯕ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅ ꯅꯪꯁꯦ ꯑꯩꯁꯦ ꯊꯣꯛꯂꯛꯑꯒ ꯑꯩꯉꯣꯟꯗ ꯉꯥꯡꯍꯟꯕ ꯇꯧꯅ ꯑꯩꯈꯣꯏ ꯁꯤꯅꯦꯃꯥꯗ ꯃꯥꯒꯤ ꯑꯠꯃꯥꯅꯒ ꯊꯣꯛꯑꯒ ꯃꯉꯣꯟꯗꯒ ꯉꯥꯡꯗ꯭ꯔꯥꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯍꯥꯏꯕꯗꯤ ꯑꯩ ꯏꯁꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯅꯤ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯉꯁꯤ ꯂꯩꯔꯤꯁꯦ ꯑꯁꯨꯃꯥꯏꯅ ꯂꯩꯗꯣꯏ ꯅꯠꯇꯦ ꯅꯪ ꯈꯥꯡꯒꯗꯕ ꯑꯗꯨꯒꯅꯦ ꯅꯪ ꯁꯤ ꯂꯩꯔꯤ ꯁꯛꯁꯦ ꯃꯁꯤ ꯊꯨꯒꯥꯏꯔꯒꯅꯦ ꯅꯪ ꯃꯤꯅ ꯌꯦꯡꯕ ꯌꯥꯅꯕ ꯅꯪ ꯅꯁꯥꯁꯦ ꯁꯦꯝꯒꯗꯕ ꯁꯤꯅꯤꯕ ꯑꯩꯉꯣꯟꯗ ꯂꯥꯛꯏꯁꯦ ꯅꯪ ꯁꯤ ꯍꯥꯟꯅ ꯐꯍꯟꯕ ꯉꯥꯏꯈꯣ ꯁꯤꯁꯤꯡꯁꯤꯗꯤ ꯂꯣꯏꯅ ꯀꯣꯟꯅ ꯅꯪ ꯉꯁꯤ ꯁꯨꯃꯥꯏꯅ ꯂꯩꯁꯦ ꯅꯪ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯗꯣꯏ ꯅꯠꯇꯦ ꯅꯪ ꯑꯁꯨꯛ ꯃꯩꯁꯥ ꯈꯥꯡꯉ ꯂꯥꯛꯑꯦ ꯅꯪ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯅꯤ ꯅꯪ ꯉꯝꯒꯅꯤ ꯅꯪꯕꯨ ꯉꯁꯤ ꯃꯤꯅ ꯎꯕꯗ ꯍꯪꯒꯣꯏꯕꯗꯧ ꯇꯧꯔꯤ ꯅꯪ ꯅꯁꯥꯕꯨ ꯎꯕꯗ ꯍꯪꯒꯣꯏꯔꯤꯗꯅ ꯅꯪ ꯃꯇꯝ ꯑꯃꯗ ꯃꯁꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯣꯏ ꯅꯪ ꯉꯁꯤ ꯂꯩꯁꯦ ꯉꯁꯤꯒꯤꯅꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯅ ꯍꯥꯏꯅꯩꯗꯣ ꯑꯗꯨ ꯈꯪꯉꯣ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯏꯁꯥꯒ ꯑꯩ ꯕ꯭ꯔꯦꯟꯗ ꯑꯩ ꯍꯥꯞ ꯊꯝꯕꯅꯤ ꯃꯣꯇꯤꯚꯦꯠ ꯑꯣꯏ ꯂꯩꯕꯅꯤ ꯑꯩ ꯐꯔꯦ ꯊꯣꯛꯄ ꯇꯧꯔ ꯂꯣꯏꯔꯦ ꯑꯗꯒꯤꯗꯤ ꯑꯩꯅ ꯍꯥꯏꯔꯦ ꯆꯤꯆꯦ ꯄꯨꯁꯤꯟꯕꯤꯔꯣ ꯍꯥꯏꯅ ꯀꯥꯗ ꯑꯩ ꯋꯥꯔꯦ ꯑꯗꯩꯗꯤ ꯄꯨꯁꯤꯜꯂꯦ ꯑꯗꯨꯃꯥꯏꯅ ꯆꯪꯉꯤ ꯀꯦꯟꯇꯤꯟꯒꯗ ꯎꯠꯂꯦ ꯑꯩꯈꯣꯏ ꯒꯨꯒꯨ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤꯅꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤꯁꯦ ꯇꯥꯇꯣꯟ ꯅꯪꯅ ꯑꯥꯗ ꯂꯩꯀꯥꯟꯗ ꯑꯩꯈꯣꯏ ꯃꯈꯥꯗ ꯁꯤꯗ ꯆꯥꯏ ꯁꯨꯃꯥꯏꯅ ꯆꯥꯏ ꯃꯣꯏ ꯎꯠꯂꯦ ꯑꯗꯨꯗ ꯑꯩ ꯑꯗꯨꯝ ꯀꯣꯛꯇꯣ ꯍꯥꯏꯔꯀꯣ ꯌꯦꯡꯉ ꯆꯠꯂꯦꯕꯀꯣ ꯍꯣꯁꯄꯤꯇꯥꯜꯒꯤ ꯂꯣꯀꯦꯁꯟꯁꯦ ꯀꯃꯥꯏꯅꯣ ꯍꯥꯏꯅ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀ ꯂꯤꯐꯇ ꯆꯠꯄ ꯇꯥꯏꯗꯣ ꯂꯤꯐꯇ ꯑꯃꯨꯛꯀ ꯍꯥꯞꯄꯦ ꯑꯃꯨꯛ ꯊꯥꯡꯒꯠꯂꯦ ꯃꯊꯛꯇ ꯆꯠꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯁꯦ ꯑꯃꯨꯛꯀ ꯄꯨꯔꯛꯑꯒ ꯊꯝꯃꯦꯕꯀꯣ ꯊꯝꯕꯗꯒꯤꯗꯤ ꯑꯃꯨꯛꯀ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗ꯭ꯔꯦꯁꯤꯡ ꯂꯥꯛꯑꯦ ꯗ꯭ꯔꯦꯁꯤꯡ ꯂꯥꯛꯄꯁꯤꯗꯤ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈꯤꯗꯨꯅꯤ ꯗ꯭ꯔꯦꯁꯤꯡꯕꯨ ꯂꯥꯛꯑꯗꯤ ꯀꯞꯅꯤꯡꯉꯦꯅ ꯗ꯭ꯔꯦꯁꯤꯡꯁꯦ ꯁꯨꯡꯂꯣꯏꯔꯣꯏꯗꯦ ꯃꯣꯏꯅ ꯇꯧꯔꯤꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁꯤꯡꯁꯦ ꯅꯨꯡꯇꯤꯒꯤ ꯇꯧꯔꯤꯒꯦ ꯑꯃꯣꯠ ꯑꯀꯥꯏꯗ ꯍꯜꯂꯛꯇꯕꯗꯣ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯒ ꯃꯁꯜꯁꯦ ꯑꯅꯧꯕ ꯆꯣꯡꯉꯛꯅꯕ ꯁꯦꯡꯗꯣꯛꯄ ꯗꯦꯂꯤ ꯗ꯭ꯔꯦꯁꯤꯡ ꯇꯧꯕ ꯆꯪꯉꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯇꯥꯏꯌꯦꯅ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯁꯥꯁꯦ ꯑꯗꯨꯅ ꯐꯣꯠꯆꯤꯟꯗ꯭ꯔꯤꯅꯦꯅ ꯑꯐꯕ ꯁꯥꯁꯦ ꯃꯁꯜꯁꯦ ꯉꯁꯪ ꯉꯥꯡꯉꯀꯥꯟꯗꯀꯣ ꯄꯤꯌꯣꯔ ꯃꯁꯜꯗꯣ ꯑꯗꯨ ꯆꯣꯡꯉꯛꯑꯀꯥꯟꯗꯀꯣ ꯑꯩꯈꯣꯏ ꯐꯣꯠꯆꯤꯟꯗꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯁꯤ ꯃꯨꯔꯤꯈꯩꯗꯣ ꯑꯩ ꯎꯗꯦꯀꯣ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯁꯤ ꯃꯨꯔꯤꯈꯩꯁꯦ ꯆꯤꯆꯦ ꯑꯩꯈꯣꯏꯗ ꯁꯥꯟꯅꯕꯗ ꯁꯤ ꯃꯨꯔꯤꯈꯩꯁꯦ ꯂꯣꯏ ꯃꯥꯡꯈꯤ ꯇꯥꯅꯤ ꯁꯤꯁꯦ ꯇꯧꯔ ꯐꯣꯠꯆꯤꯜꯂꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯊꯠꯂꯛꯑꯔꯣꯏ ꯍꯥꯏꯕꯀꯣ ꯏꯟꯐꯦꯛꯁꯟ ꯍꯥꯏꯅ ꯌꯥꯝ ꯐꯖꯕꯤꯔꯣꯟꯗꯅꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯄꯨꯝꯃꯅꯤꯕ ꯌꯥꯔꯔꯣꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔꯅ ꯀꯩꯅꯣꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯅꯣꯏꯁꯦ ꯂꯣꯁꯇ ꯃꯈꯥꯗ ꯂꯣꯁ ꯑꯃ ꯉꯥꯡꯅꯔꯒ ꯂꯩꯅꯕ ꯇꯧꯕꯅ ꯐꯅꯤ ꯃꯔꯝꯗꯤ
ꯅꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯁꯦꯟꯁꯦ ꯌꯥꯝ ꯀꯩꯅꯣ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯅ ꯂꯣꯁ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯑꯩꯁꯨ ꯈꯔ ꯍꯔꯥꯎꯔꯦ ꯂꯣꯁꯇꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐ꯭रीडम ꯑꯣꯏꯔꯛꯇꯣꯏꯅꯤꯗꯅꯀꯣ ꯍꯥꯏꯗꯤ ꯁꯤꯗꯅ ꯌꯥꯝꯅ ꯃꯈꯣꯟ ꯀꯩꯀꯥ ꯅꯔꯁꯀꯤ ꯑꯗꯨ ꯑꯗꯥ ꯍꯣꯁꯄꯤꯇꯥꯜꯅ ꯄꯦꯁꯦꯟ ꯉꯥꯛꯇ ꯃꯔꯛꯇꯅꯤꯅꯀꯣ ꯑꯩꯉꯣꯟꯗꯁꯨ ꯀꯩꯅꯣꯝꯃ ꯐꯤꯜ ꯑꯣꯏꯗꯅꯀꯣ ꯂꯣꯁꯇꯗꯤ ꯌꯨꯝꯗꯧꯅ ꯂꯩꯗꯣꯏꯅꯤꯗꯅ ꯑꯗꯨꯅ ꯂꯣꯁ ꯉꯥꯡꯅꯔꯦ ꯃꯈꯥꯗ ꯍꯦꯛ ꯍꯣꯁꯄꯤꯇꯥꯜꯒ ꯊꯪꯅꯕꯗ ꯑꯗꯨꯒ ꯂꯣꯁꯇ ꯂꯩꯔꯗꯤ ꯂꯣꯁꯀꯤ ꯃꯃꯜꯗꯤ ꯍꯣꯡꯉꯤ ꯍꯣꯁꯄꯤꯇꯥꯜꯒ ꯌꯦꯡꯅꯧꯔꯗꯤꯀꯣ ꯂꯣꯁꯇ ꯂꯩꯔꯒꯗꯤ ꯂꯣꯁꯇꯒꯤꯅ ꯆꯦꯛꯑꯞ ꯑꯣꯏꯔꯦꯛꯀꯅꯤ ꯗꯥꯛꯇꯔꯅ ꯀꯧꯔꯛꯄ ꯀꯥꯟꯗ ꯆꯠꯂꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯂꯣꯁꯇꯨꯁꯨ ꯅꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯗ꯭ꯔꯦꯁꯤꯡ ꯇꯧꯅꯕ ꯃꯣꯏꯒꯤ ꯁ꯭ꯇꯥꯐ ꯑꯅꯤꯗꯣ ꯃꯣꯏꯅꯤꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯒ ꯂꯣꯁꯇ ꯗ꯭ꯔꯦꯁꯤꯡ ꯇꯧꯗꯣꯏꯕꯀꯣ ꯑꯗꯨꯅꯤꯕ ꯑꯗꯨꯒ ꯍꯤꯗꯥꯛ ꯄꯤꯔꯛꯄꯁꯤꯡꯗꯣ ꯑꯗꯨ ꯆꯥꯗꯣꯏꯕ ꯍꯤꯗꯥꯛꯁꯦ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦꯕꯀꯣ ꯑꯩꯁꯦ ꯑꯗꯨ ꯃꯇꯥꯡꯗꯅꯦ ꯀꯩꯝꯇ ꯆꯥꯅꯤꯡꯗꯦ ꯑꯗꯩꯗꯤꯅꯦ ꯏꯟꯐꯦꯛꯁꯟ ꯑꯣꯏꯕꯩꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯦ ꯆꯥꯕꯒꯅ ꯌꯥꯝ ꯌꯥꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯕ꯭ꯔꯤ ꯄꯣꯠ ꯆꯩꯁꯦ ꯌꯥꯛꯑꯦ ꯌꯥꯝ ꯑꯩꯁꯦ ꯊꯨꯝ ꯈꯔ ꯄꯥꯝꯒꯜꯂꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩ ꯑꯗꯨ ꯃꯇꯥꯡꯗꯗꯤ ꯑꯩ ꯑꯦꯕ꯭ꯔꯤ ꯆꯥꯕꯁꯦ ꯈꯅꯥꯎꯁꯦ ꯄꯨꯔꯥ ꯌꯥꯛꯄꯖꯥꯠꯅꯦ ꯃꯍꯥꯎ ꯂꯧꯐꯝ ꯈꯪꯗꯦ ꯑꯗꯒꯤ ꯀꯩꯅꯣꯅ ꯗꯥꯛꯇꯔꯅ ꯍꯥꯏꯔꯦ ꯃꯉꯣꯟꯗ ꯁꯥ ꯄꯤꯖꯕ ꯌꯥꯔꯦ ꯃꯥ ꯆꯥꯕꯗ ꯀꯔꯤꯝꯇ ꯊꯤꯡꯕ ꯂꯩꯇꯦ ꯃꯥ ꯑꯐꯕ ꯆꯥꯔꯤꯈꯩ ꯃꯥ ꯍꯦꯜꯗꯤ ꯑꯣꯏꯔꯛꯏꯈꯩ ꯃꯥꯒꯤ ꯁꯤꯁꯦ ꯊꯨꯅ ꯐꯔꯛꯇꯣꯏꯅꯤ ꯑꯗꯨꯅ ꯄꯤꯖꯧ ꯍꯥꯏ ꯁꯣꯝꯗꯗꯤ ꯑꯩꯗꯤ ꯆꯥꯕ ꯌꯥꯗꯦ ꯌꯣꯠꯄ ꯌꯥꯗꯦ ꯑꯩꯗꯤ ꯒꯦꯁꯇ꯭रिꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯂꯩ ꯑꯗꯩꯗꯤ ꯍꯤꯗꯥꯛ ꯇꯔꯦꯠꯇꯨꯒꯤ ꯃꯔꯛꯇꯅꯦ ꯍꯤꯗꯥꯛ ꯇꯔꯦꯠꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯈꯨꯕꯥꯛ ꯑꯃꯗ ꯊꯝꯃꯒ ꯀꯟꯇꯤꯅ꯭ꯌꯨ ꯆꯥꯎ ꯍꯥꯏꯗꯨꯗꯤ ꯃꯤ ꯀꯃꯥꯏꯅ ꯉꯝꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯤꯁꯦ ꯃꯁꯤ ꯆꯥꯗ꯭ꯔꯗꯤ ꯃꯁꯤ ꯐꯔꯣꯏ ꯑꯩꯁꯦ ꯁꯤꯔꯅꯤ ꯁꯤꯅꯤ ꯑꯩ ꯈꯜꯂꯤꯁꯦ ꯃꯁꯤꯗꯤ ꯆꯥ ꯇꯥꯕ ꯆꯥꯕ ꯀꯥꯟꯁꯤꯗꯅꯦ ꯀꯤꯗꯅꯤ ꯁꯣꯛꯇꯅꯕ ꯑꯗꯩꯗꯤ ꯍꯛꯆꯥꯡ ꯁꯣꯛꯇꯅꯕ ꯑꯃ ꯄꯤꯔꯛꯄꯁꯦ ꯀꯤꯗꯅꯤꯒꯤꯔ ꯀꯩꯅꯣ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨ ꯍꯤꯗꯥꯛꯇꯨꯒꯤ ꯃꯅꯝꯗꯣ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯤ ꯃꯅꯝꯗꯧꯅ ꯀꯩꯅꯣꯝꯃ ꯇꯧꯋꯦꯕꯀꯣ ꯑꯗꯨ ꯍꯤꯗꯥꯛꯇꯣ ꯑꯁ ꯑꯗꯨ ꯆꯥꯕꯗ ꯑꯣꯒꯦ ꯇꯧꯕꯣ ꯅꯥꯇꯣꯟꯒ ꯄꯥꯏꯊꯣꯛꯀꯦ ꯇꯧꯋꯤ ꯃꯗꯨ ꯍꯤꯗꯥꯛꯇꯣ ꯑꯁ ꯃꯗꯨ ꯆꯥꯒꯅꯤ ꯈꯟꯕꯗ ꯑꯩ ꯀꯞꯅꯤꯡꯉꯤ ꯍꯥꯏꯁꯤꯅꯤ ꯑꯩ ꯏꯟꯖꯦꯛꯁꯟ ꯊꯤꯟꯕꯅ ꯐꯔꯅꯤ ꯈꯟꯖꯤꯜꯂꯦ ꯑꯗꯨ ꯍꯤꯗꯥꯛꯁꯤꯡꯗꯨ ꯆꯥꯕ ꯍꯤꯗꯥꯛ ꯇꯔꯦꯠꯇꯣ ꯆꯥꯗ꯭ꯔꯗꯤ ꯅꯪ ꯀꯤꯗꯅꯤ ꯁꯣꯛꯅꯤ ꯍꯥꯏꯒꯠꯂꯦ ꯑꯃꯨꯛ ꯆꯤꯆꯦ ꯑꯩꯈꯣꯏꯅ ꯉꯥꯡꯉꯦ ꯑꯗꯨꯅ ꯍꯤꯗꯥꯛ ꯇꯔꯦꯠꯇꯣ ꯍꯧꯒꯠꯂꯒꯅꯦ ꯆꯥꯕꯗ ꯈꯤꯇꯪꯈꯛ ꯆꯥꯛꯀ ꯍꯋꯥꯏꯒ ꯄꯤꯖꯩꯕꯀꯣ ꯑꯗꯨꯒ ꯌꯦꯔꯨꯝꯒꯤ ꯃꯀꯨꯒ ꯄ꯭ꯔꯣꯇꯤꯟꯁꯦ ꯌꯥꯝ ꯆꯥꯎ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯁꯦ ꯑꯁꯨꯃꯥꯏꯅ ꯁꯣꯛꯈꯤꯕꯁꯦ ꯃꯁꯜꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯤꯟ ꯉꯥꯛꯇꯅꯦꯕ ꯃꯁꯜꯁꯦ ꯆꯣꯡꯍꯟꯗꯣꯏꯁꯦ ꯑꯗ ꯄ꯭ꯔꯣꯇꯤꯟꯁꯦ ꯌꯥꯝ ꯑꯆꯧꯕ ꯔꯣꯜ ꯄ꯭ꯂꯦ ꯇꯧꯋꯦꯕ ꯑꯗꯨꯅ ꯑꯩ ꯍꯤꯗꯥꯛ ꯇꯔꯦꯠꯇꯣ ꯆꯥꯕꯗꯩ ꯁꯤꯒꯦ ꯇꯧꯔꯤꯅꯤ ꯊꯥꯖꯕ꯭ꯔꯥ ꯑꯩ ꯇꯦꯕ꯭ꯂꯦꯠ ꯆꯥꯕꯁꯦ ꯃꯋꯥ ꯂꯧꯗꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨ ꯇꯦꯕ꯭ꯂꯦꯠꯇꯨꯒꯤ ꯃꯔꯛꯇ ꯃꯅꯝ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯨ ꯃꯅꯝꯗꯣꯅꯦ ꯑꯩꯅꯅꯦ ꯑꯁꯨꯛꯀꯤ ꯋꯥꯏ ꯍꯥꯏꯕꯗ ꯑꯩꯅ ꯇꯦꯕ꯭ꯂꯦꯠꯁꯦ ꯄꯥꯏꯔ ꯑꯩꯈꯣই ꯒꯨꯒꯨꯗꯁꯨ ꯁꯤꯗ ꯂꯥꯎꯅꯦ ꯃꯅꯝꯁꯦ ꯑꯝꯇ ꯅꯝꯃꯣ ꯂꯥꯎ ꯍꯥꯏꯔ ꯃꯣꯏ ꯃꯅꯥꯛ ꯊꯝꯕꯗꯤ ꯃꯣꯏꯁꯨ ꯄꯥꯏꯊꯣꯛꯀꯦ ꯇꯧꯋꯦꯕ ꯑꯗꯨꯕꯨ ꯑꯁ ꯑꯩ ꯑꯗꯨ ꯍꯤꯗꯥꯛꯁꯦ ꯆꯥꯕ ꯀꯥꯟꯗ ꯅꯥꯇꯣꯟꯁꯦ ꯄꯨꯔꯥ ꯁꯣꯔ ꯊꯤꯡꯖꯤꯜꯂꯒ ꯁꯠ ꯂꯪꯁꯤꯟꯗꯣꯏꯅꯤ ꯂꯪꯁꯤꯟꯕꯒ ꯃꯅꯝꯁꯦ ꯁꯣꯟꯗꯩ ꯄꯥꯏꯊꯣꯛꯏ ꯀꯣꯛꯀ ꯉꯥꯎꯔ ꯄꯥꯏꯊꯣꯛꯏ ꯑꯗꯨꯃꯥꯏꯅ ꯍꯤꯗꯥꯛ ꯆꯥꯕꯗ ꯀꯣꯟꯅ ꯉꯝꯃꯛꯇꯅ ꯑꯣꯕꯁꯨ ꯌꯥꯝ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯂꯣꯁꯇ ꯂꯩꯕ ꯀꯥꯟꯗꯀꯣ ꯂꯣꯁꯇ ꯂꯩꯕꯗꯒꯤꯗꯤ ꯑꯩ ꯐꯃꯨꯡ ꯑꯗꯒꯤꯗꯤ ꯃꯅꯥꯛꯇ ꯑꯃꯈꯛ ꯐꯃꯨꯡ ꯑꯅꯤꯅꯦꯕꯀꯣ ꯂꯣꯁꯇ ꯃꯤꯗꯤ ꯌꯥꯝ ꯂꯩ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯃꯆꯥꯅꯨꯄꯥ ꯔꯣꯁꯟ ꯑꯗꯨꯒ ꯑꯩꯈꯣꯏ ꯒꯨꯒꯨꯒꯀꯣ ꯀꯀꯥꯒꯤ ꯃꯆꯥꯅꯨꯄꯥ ꯔꯣꯁꯟꯁꯦ ꯑꯩ ꯏꯅꯥꯎꯅꯨꯄꯥꯅꯤ ꯑꯩꯈꯣꯏ ꯍꯦꯛ ꯌꯨꯝꯊꯪꯅꯕ ꯔꯣꯁꯟꯒ ꯑꯩꯈꯣꯏ ꯒꯨꯒꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤꯅ ꯂꯩꯗꯣꯏꯅꯦꯕ ꯂꯣꯁꯁꯤꯒꯀꯣ ꯂꯣꯁꯁꯤꯒ ꯇꯤꯚꯤ ꯑꯃ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯗ꯭ꯔꯦꯁꯤꯡ ꯂꯥꯛꯑꯒꯅ ꯇꯧꯕꯤꯔꯝꯕ ꯆꯠꯈ꯭ꯔꯅꯤ ꯑꯩꯁꯦ ꯍꯤꯞꯄꯒ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯑꯩꯁꯦ ꯌꯥꯝ ꯏꯪꯉꯛꯄ ꯃꯇꯝꯗ ꯃꯣꯏꯅ ꯑꯃꯨꯛꯀ ꯆꯥꯏ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛꯀ ꯇꯞꯅ ꯁꯥꯔꯛꯄꯗꯀꯣ ꯁꯥꯕ ꯍꯥꯏꯁꯦ ꯈꯨꯠꯁꯥ ꯂꯨꯗꯩꯅ ꯍꯥꯟꯅ ꯍꯥꯏꯈꯤꯕ ꯑꯩ ꯐꯤꯔꯣꯟ ꯑꯃꯐꯥꯎ ꯍꯛꯆꯥꯡꯗ ꯊꯝꯕ ꯐꯥꯎ ꯉꯝꯗꯦ ꯑꯁꯨꯛ ꯁꯥꯏꯌꯦꯕ ꯐꯦꯟꯁꯦ ꯍꯦꯛꯇ ꯑꯂꯣꯏꯕꯤ ꯍꯨꯝꯕꯖꯥꯠꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯁꯣꯝꯗ ꯅꯤꯛꯈ꯭ꯔꯅꯤ ꯃꯔꯝꯗꯤ ꯑꯩꯗꯤ ꯄꯦꯁꯦꯟꯅꯤꯅꯀꯣ ꯑꯩꯗꯤ ꯁꯣꯝꯒꯤ ꯏꯟꯐꯦꯛꯁꯟꯅꯤꯅ ꯌꯥꯔꯛꯇꯦꯕ ꯑꯗꯨꯒ ꯁꯤꯗꯤ ꯌꯥꯝ ꯅꯥꯟꯕ ꯇꯥꯏꯌꯦꯕ ꯅꯥꯟꯕ ꯑꯁꯤꯗꯤ ꯄꯨꯔꯥ ꯀꯦꯌꯔ ꯂꯧꯕ ꯇꯥꯏꯌꯦꯕ ꯁꯤꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯣꯏꯅ ꯍꯥꯏꯕꯗ ꯁꯤꯁꯦ ꯀꯦꯌꯔ ꯂꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯇꯤꯟ ꯇꯥꯔꯛꯄꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨ ꯇꯥꯔꯒ ꯃꯔꯨꯝꯒ ꯀꯣꯛꯑꯗꯤꯀꯣ ꯂꯣꯏꯔꯦ ꯊꯕꯛ ꯈꯣꯡ ꯑꯗꯨꯅ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯀꯣ ꯃꯔꯝꯗꯤ ꯍꯥꯏꯍꯩꯗꯦ ꯃꯤ ꯆꯦꯛꯁꯤꯟꯗꯕꯗꯀꯣ ꯈꯣꯡ ꯈꯨꯠ ꯁꯣꯛꯄꯁꯦ ꯍꯟ ꯇꯥꯕ ꯐꯥꯎ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯁꯤꯡꯗꯣ ꯑꯩꯗꯤ ꯌꯥꯝ ꯀꯤꯖꯩꯌꯦꯕ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯍꯥꯏꯕꯗꯤ ꯁꯤꯁꯦ ꯃꯣꯏ ꯗ꯭ꯔꯦꯁꯤꯡ ꯇꯧꯔ ꯊꯝꯕꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯍꯤ ꯑꯗꯨꯝ ꯊꯣꯛ ꯂꯩꯕ ꯈꯣꯡꯁꯦ ꯃꯣꯏꯒꯤ ꯐꯤ ꯑꯃ ꯐꯪꯉꯤꯅꯦ ꯑꯗꯨ ꯀꯔꯤ ꯀꯧꯏ ꯑꯩꯁꯨ ꯀꯥꯎꯔꯦ ꯑꯗꯨꯒꯤ ꯐꯤꯗꯣ ꯑꯩꯈꯣꯏ ꯆꯤꯆꯦ ꯑꯩꯈꯣꯏꯅ ꯒꯨꯒꯨꯅ ꯕꯟꯗꯜ ꯂꯩ ꯊꯝꯃꯤꯕ ꯑꯩ ꯅꯨꯡꯇꯤꯒꯤ ꯑꯗꯨ ꯍꯣꯡꯕ ꯇꯥꯏꯕ ꯑꯗꯨ ꯍꯣꯡꯉꯒ ꯊꯝꯃꯒ ꯑꯃꯗ ꯊꯝꯕ ꯇꯥꯏꯕ ꯈꯣꯡꯗꯣ ꯑꯗꯨꯃꯥꯏꯅꯃꯨꯛ ꯊꯝꯃꯦꯕꯀꯣ ꯈꯣꯡꯁꯦꯅꯦ ꯑꯩꯈꯣꯏꯒꯤ ꯀꯛꯈ꯭ꯔꯕꯅꯤꯅꯀꯣ ꯍꯥꯏꯒꯠꯈꯤꯕ ꯈꯣꯡꯁꯦꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯐꯠ ꯂꯥꯎ ꯇꯥꯗꯦꯕ ꯍꯧꯖꯤꯛꯇ ꯇꯥꯔꯤꯅꯦꯕ ꯑꯗꯨꯗꯨꯅꯅꯦ ꯀꯩꯅꯣꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁꯤꯡ ꯇꯧꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯕ ꯁꯤꯗꯩꯁꯤꯗ ꯃꯣꯟ ꯑꯃ ꯊꯝꯃꯨ ꯑꯗꯨꯑꯣꯏꯗꯤ ꯁꯤꯁꯤꯅ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯂꯗꯤ ꯃꯥ ꯈꯔ ꯅꯨꯡꯉꯥꯏꯅꯦꯅ ꯑꯗꯨ ꯄꯣꯠꯇꯣ ꯇꯧꯕꯗꯣ ꯇꯁꯦꯡꯅ ꯍꯥꯏꯕ ꯀꯥꯟꯗ ꯈꯣꯡ ꯀꯛꯈ꯭ꯔꯗꯤ ꯑꯗꯨ
ꯐꯠꯇꯦꯕꯀꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤꯅꯦ ꯍꯌꯦꯡ ꯀꯣꯟꯅ ꯈꯣꯡꯁꯦ ꯁꯨꯃꯥꯏꯅ ꯁ꯭ꯇ꯭ꯔꯦꯠ ꯂꯥꯎꯋꯦꯕ ꯍꯥꯏꯒꯠꯂ ꯂꯩꯒꯅꯤꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯌꯥꯔꯤꯈꯩ ꯈꯣꯡ ꯈꯨꯠ ꯅꯧꯅ ꯍꯦꯛ ꯀꯛꯑꯗꯤꯀꯣ ꯄꯨ ꯃꯊꯛꯇꯀꯣ ꯃꯗꯨ ꯇꯧꯍꯟꯕꯤꯒꯅꯨ ꯃꯗꯨꯗꯨꯅ ꯀꯣꯟꯅꯅꯦ ꯄ꯭ꯔꯣꯁꯊꯦꯇꯤꯛ ꯂꯦꯒ ꯎꯞꯄꯝꯗꯥꯏꯗ ꯈꯣꯡꯁꯦ ꯆꯨꯝꯅꯈꯩ ꯇꯥꯔꯔꯣꯏ ꯁꯨꯃꯥꯏꯅ ꯍꯥꯏꯒꯠꯂ ꯂꯩꯅꯤ ꯑꯗꯨꯗꯨꯅ ꯑꯗꯨ ꯕꯦꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯅ ꯈꯣꯡ ꯀꯛꯈ꯭ꯔꯁꯨꯀꯣ ꯃꯈꯥꯗ ꯃꯣꯟ ꯊꯥꯔꯒ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯁꯤꯟꯕꯤꯕ ꯌꯥꯗꯦ ꯅꯥꯔꯁꯨ ꯅꯥꯅꯀꯣ ꯁꯤ ꯁꯨꯃꯥꯏꯅ ꯇꯥꯍꯟꯕ ꯇꯥꯏ ꯑꯗꯨꯑꯣꯏꯗꯤ ꯃꯥꯒꯤ ꯈꯣꯡꯁꯦ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯄꯣꯠꯇꯣ ꯑꯩꯁꯨ ꯀꯣꯟꯅ ꯈꯪꯉꯤꯅꯤ ꯑꯩꯗꯤ ꯑꯗꯨ ꯀꯝꯐꯣꯔꯠ ꯑꯣꯏꯅ ꯈꯣꯡꯗ ꯊꯥꯡꯒꯠꯂ ꯊꯝꯃꯦ ꯁꯣꯝꯗ ꯈꯣꯡꯗꯣ ꯀꯣꯟꯈꯠꯂꯛꯑꯦ ꯑꯩꯒꯤꯗꯤ ꯈꯣꯡꯗꯣ ꯀꯛꯈ꯭ꯔꯕꯅꯤ나 ꯍꯥꯏꯗꯤ इलास्टिक तौना अखोई खोंगजिदि मरी मरांग ngatani natrane saruduga adudo tawraga adudo tatkhrabanina mai thokpado magi kenado phaba ngamde haigalai dana aduduna farak yam taibako adumai tawre adaidi protein shake adaidi yam pithau hai yam pijau hai saga de chaba yarakpade wakhanjina chagani hana khangani aduga se khoina thonga purakpini aduga chabadi yam ngamde aigi system je yamna solaga weak oirakpana ko अदुगैदि अखोई लॉस ला मतुंगा लॉस चंगकपदा को आई ख्वाई नुंगसी लॉस चंगकपदा व्हील चेयर जे लॉस से स्टेप समाय ओइबा को अदैदुगा अखोई गुगु सन खोने थांगजु को लॉस की नुपादो मादो थोमो म्याम थांगदिबगा जावय अदुमाइन तवो हाबदि हुजिकसु ह्यूमैनिटी जे लई हाबजा असि असुम वारिनि मी लोइनमक चपना बनते समना हाबदा आइना कायदमना लेपदि amani na yengba jai amani khakne na chair pi bi ne phamju wa na tra ne ka ada mi wakhan loi mana de negative positive lai de ne na phaba lai ni phataba lai ni but aphaba mi humanity yam nu siga ko kongai ni ko aduna ai saktam do ai madu ai kona phajarani hai na ai admai do na heart yam sokhi masak ubai matang do aduga ai ngasi adugi masak to अदुगा ngasi ai lairibasini myam mamangda proof oina ai madu masakta hujik lairibra laite na tago aduni myam khangba kanba tai ai adu wakhan sole gaina suicide torong modro adeni na trana no adu maina suicide ta toram madi sijabana phare khalam dai ngasi leram gadra myam ma na trana ko aduna sakpham hai di hong laini hayeng muk hekta urin thokpani khangne masak kainam tawni dum loi gini sakai di but mi gi wakhan che masi chen soi be ade aduma anamba matan batai ana ai isana dum aina ninjene yengba kanda aina nungai kidraga aina khanjibado adumakni ana kainta adudai duga aina phatharam lerdi aina ngau kono chalam gani maramdi adudai duga aina first time uba saktam do ai khangpre khangi haiba tare aduga adui matungda apane loss ta leire loss ta nimit kyani leiba ta ki aduga ai khong na karam kanda fortune ki aduga fortune la matungda kari problem oi ki yam problem mayok na khare di ai ge wari khare critical ne atopa gi ne khong ka khara loi gi ai khong ka khara ne loi ki bana te gi wari yam na critical ne haba tare adui matung gi wari yam sathi ba lai khong je apai gi sarna fortune ne fortune la matungda atai jo jat khare experiment oi gi na ka kai da adu sing do खल्लो बता ज्ञान मनी पर लो शेयर तौगनी लोइनमक तौरकनी म्याम अदुगा आइना पाइङै से आइगी वारी लेरकदा अदुम मिनिट से खर सांग चलसु मयाम अदुम लोइ पाव यिंगी लोइ खंगौदि गावदा मसी आई याम पेली हबता मरमदि आइगी वारी से सोमना क्याम नुक्सिना ताबि हबदको अदुदा सुम आई खंगनेबको अदुना आइसु वारी से चिथदना गई अदुम makha tana reserve kon haiba tare ko aina ngasi leiba phibam se yamune ai samaina le ne na khalam na ponde ko ngasi te samai leiri ni ko leiraga so ngasi myam ni nusiba phani myam ne bulun tawbi support tawbi kam harawi na tama anogo family ma phangi family ada sausara ni raw ma ta myam se nusi haiba tare thengna gani unagani ai anamna hai ko pau biro ada la ko kana ai sa family di myam jame ada maina pau phawraga aina numit kyani legani ada nokti gi amamam di unaba yaroi ko adun ai ju khaline ai subscriber sing punamak se apoje ai video ma semaga singpham jiga mayam punsi aina aduga sangbiba singna lakpira apoje amtang sakmai thengnaba nungai gani ai yam haraw ne tare only comment da kada yenga live se lo handing de
face to face to direct ai thengna pami aduna aina mathangda manipur la kanda meetup ama singe khale ada meetup se mayam laga khoi punna amtang punni na ba subscriber single loina punba nungsina hi hello toroga wari sanangai tare mana yam nungai gani mayam adoi punwa anama thengna ba phangani ba na tadi amamam toroga de ai adwana kaw ko su yaw gani ꯃꯔꯝꯗꯤ ꯐꯦꯃꯤꯂꯤꯁꯤ ꯌꯥꯝ ꯆꯥꯎꯔꯕꯅꯤꯅ ꯑꯗꯨꯃꯇꯪ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯁꯛꯇꯝꯒꯤ ꯃꯇꯥꯡꯗ ꯇꯧꯔꯒ ꯂꯣꯁꯇ ꯂꯥꯛꯐꯥꯎꯗ ꯊꯝꯃꯒꯦ ꯋꯥꯔꯤꯁꯦ ꯑꯗꯨꯒ ꯃꯊꯪꯗꯅ ꯑꯩꯅ ꯂꯣꯁꯇ ꯀꯃꯥꯏ ꯃꯇꯝ ꯂꯦꯜꯂꯤ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏ ꯒꯨꯒꯨꯒ ꯔꯣꯁꯟꯒꯅ ꯀꯃꯥꯏ ꯁꯞꯄꯣꯔꯠ ꯇꯧꯏ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯗ ꯅꯣꯡꯈꯛ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯌꯥꯎꯈꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯑꯗꯤ ꯃꯊꯪ ꯋꯥꯔꯤ ꯂꯤꯕꯗ ꯇꯥꯅꯤꯡꯉꯔꯣꯏ ꯍꯥꯏꯕꯗꯤ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯊꯝꯃꯒꯦ ꯃꯊꯪꯒꯤ ꯋꯥꯔꯤꯗ ai yam nuksiba emotion oi wari khara hairake aduga ai makha ta ba dum wari share tawjara kya tare yam nuksina support tawbi adumai sum tawsu tawbi ni khalle yam harawe adugi yam nasigi video je masi matanga sinde loisinda game tina ge ko me aduga mathang video da mu thaina ge yam thank you so much yam ai wu yam nungsi be lun tawbi be dam kana ai ninga lekna thagachari nasigi dam tande yam masi matanga loisinda bye bye em nung ai review ko anh ai em tới giàu biết rồi bye bye